India ki mapta Awang Nongpok Yaoramdababu Yaningdaba Fongdoklambagi Damak Modina Lovlina bu THAGATKHRE. Scotland ki Glasgow da pangthokpa Commonwealth Games da sarugyaba chatluba India ki Olympic medalist amadi boxer Lovlina na restaurant amada changlubada napkin da yekpa India ki mapta Awang Nongpok ki saruk Yaoramdabagi Damak akan mamong da Yaningdaba Fongdoklambagi loinana Yaningdaba Fongdoklambagi Damak Prime Minister Modina Lovlina bu THAGATKHRE. Modina hai Lovlina na Glasgow da leibak ningbagi chap chaba kudam ulapasi chokthok chaningaini. Mahak ki thawong asina leibak asigi athlete singna sanaba khakta natana leibak nungshiba khangi amasung mathamoida India bu chena ningjai haibasi mayek singa takle. India gi boxer singna Commonwealth Games da sarugyaduna performance ningthina piduna mingchat purakibasi yamna nungaiba fawi haiki. Lovlina na mai kaidegisu Commonwealth Games se India ki nupi athlete singna chauna mai pakpagi damakta haraute yamba fongdoktuna leiringai aikhoina restaurant aduda changlubada India ki mapta Awang Nongpok ki saruk yaoramdabase nungaitaba fauki khudakta restaurant adu ki staff da wakatuna issue asi mari leinaba authorities singda fauba yauhananaba honaki haina fongdokhi.